sào nó thô này mà sửa lên picnic rồi đấy picnic set cái đầu của mình sẽ lấy này với family ngàn tấn đi Jerry Swat đi Jerry Soren hoặc là lạ anh mà tuition cái cả tàu với rồi cả rất là tàu xí đó ai ở đó mà khá ta giờ cái mình quên sẽ tôi sẽ hiang thang đi 이라이 마 이거 aduga horen mayam sigise si asengbadi nateba sangang hejenbaniko ahangba bottle ahan mayang mawangda sise horen kaaga prank tawgadoineba asengbadi natte ko mayam se ai han dei ulawdre sangang ni thajadana asengbadi natte sangang ni sangang korea arket da korea boden ga dong ne ba bai ko sai ding ngai le ga ge dong soi yam ke le sin le adu mo za yam sin cha ba ni ka 에 나때 람미디 상이네 요래 막 핵맨 로티 나때 i rei na i ko chi ko ne ka na chi ra ki 아이디가 잘 했다 모자자 하이록도 자치라고 하는 거죠 ai ro ki du sunu ai ni 하이록이 뭐 아니 ke no aquatic to la 나때 다이렉트 그노 거기 샌디스 호스토 생활이 안두기 타입도 레이브네 nei na khang adu ngai da ba 아코이 로이 부자다 yo rei sport yo rei mafamje yam phajabani mayam ei anirak sure namu koi se hoi koi mayam tawraga musu laame duga sing anirak sugo oideni mafamje yam phajabani mayam su dum family punba khotpa imanaba sing punba adagi even date tawo lakpa yamani ba phajabani mafamje macha macha asida hat ka leibani ko somda ai loi ulakke horen manung changa kan hoje entry fee ke ga thinari aduga manung loi ulage horen ai phajana detail da se one mai ko das ko ya nung no horen are ningai mari ningai se mem ne horen na ko ke yan dira isingara singna phani angangi sanabam su leire angang swaina ngausanaba angang mayam puragana sida thadoga dum sanahala thamba su yare manungi part mayam manungda leise loi ulage horen phomche mayam swaina jingana kharaga yam nanna spoi mai gi sport swain tonga tonga na loin thamme ngang ngausanaba mayam al loi yogre hse sigi se hana yam pukhri leiramani ado handak lakpadadi pungkang kang leiramme natradi yam phajabani view se duna mayam su family gumba picnic lakninga di si sports da dum lakpa yani yam su nungai ing su si privacy su dum phajana lei ko ado mi yam laga di somda sida lei mayam sida loinama full loine doi su kai su kai de da duna sigi se akoina khallisina saina set ke ka loi khalle ko nakan da somgi di gari khamjan gare aduga som side sina abu khandaba haitare adogi gari khanjalaga dum yani badugi somna hangba ado kaisu kaide si loi khalle som nungsa mangan changak tanaba haitare si sports na khai no serial number 4 thabane sida adu pu ji hai ba adu mana ne aga ni na picnic tawe somna kan su yam lei hat macha lei sei horen sak thongba khotbai marakta chatlaga namakke hoji yaudangai da sa num thaaga yen ama o ama thongadoini yen tàu có gì rồi yen tàu bagi hôm sa kana lodi adu da ondha gini ko tan le breakfast tawrani duga mathang yerom masa sonba mi singina yerom chare kan ma khoina okka yen nga cha ta kan thomdana sa le Tara ni yauri do. Kepala di yang minta putih susah.
ꯌꯦꯟ ꯊꯣꯡꯕ ꯍꯧꯒꯠꯂꯦ ꯃꯌꯥꯝ ꯑꯗꯒꯤ ꯁꯣꯝ ꯂꯩꯕ ꯍꯧꯖꯤꯛ ꯀꯩꯅꯣ ꯁꯣꯝꯗꯅ ꯑꯣꯛ ꯊꯣꯡꯕ ꯍꯧꯒꯠꯂꯛꯀꯗꯧꯔꯦ ꯑꯣꯛꯁꯦ ꯑꯝꯇꯪ ꯎꯠꯀꯦ ꯑꯗꯨ ꯂꯩꯔꯦ ꯁꯣꯝꯗ ꯑꯣꯛ ꯁꯤꯅ ꯑꯣꯛ ꯆꯥꯗꯕ ꯃꯌꯥꯝꯒꯤ ꯑꯩꯅ ꯌꯦꯟ ꯀꯟꯅ ꯊꯣꯡꯉꯤ ꯌꯦꯟ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯒꯤ ꯑꯣꯛ ꯊꯣꯡꯉꯝꯒꯗꯧꯕ ꯃꯤꯁꯇ꯭ꯔꯤꯗꯣ ꯀꯨꯛꯇꯣ ꯃꯈꯨꯠ ꯁꯣꯛꯑꯦꯅ ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯊꯥꯡ ꯄꯥꯏꯔꯨꯕꯗꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯤꯡ ꯇꯧꯕ ꯆꯠꯈꯤ ꯌꯦꯟ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯞ ꯇꯞꯅ ꯊꯣꯡꯊꯔꯛꯑꯅꯤ ꯍꯧꯖꯤꯛ ꯃꯤꯁꯨ ꯌꯥꯝ ꯂꯥꯛꯑꯦ ꯁꯣꯝꯗ ꯏꯁꯩꯒ ꯊꯥꯗꯅ ꯈꯣꯠꯇꯅ ꯁꯣꯝꯗꯅ ꯁꯂꯥꯠ ꯀꯟꯅ ꯁꯣꯏꯔꯤ ꯍꯣꯔꯦꯟ ꯃꯥꯔꯤꯅꯤꯀꯥꯏꯒꯤ ꯌꯦꯟꯁꯤ ꯍꯥꯞꯆꯤꯜꯂꯅꯤ ꯃꯆꯨꯒꯗꯤ ꯌꯥꯝ ꯐꯖꯔꯦ ꯌꯦꯟ ꯍꯣꯔꯦꯟ ꯃꯌꯥꯝ ꯄ꯭ꯔꯦꯡꯀꯤ ꯄ꯭ꯂꯥꯟꯁꯦ ꯑꯇꯩ ꯀꯩꯝ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ ꯄꯨꯔꯛꯄ ꯂꯤꯛꯂꯤꯁꯦ ꯍꯣꯔꯦꯟ ꯑꯍꯟ ꯑꯩꯈꯣꯏ ꯕꯥꯍꯣꯏ ꯑꯩꯈꯣꯏ ꯃꯥꯍꯣꯏ ꯑꯁꯣꯝꯗ ꯆꯠꯈꯤꯕ ꯃꯣꯏ ꯂꯥꯛꯑꯀꯥꯟꯗ ꯍꯦꯟꯖꯥꯡ ꯈꯔ ꯊꯣꯡꯕ ꯂꯣꯏꯔꯛꯄꯩ ꯇꯥꯏꯃꯤꯡꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯔꯛꯑꯅꯤꯕ ꯑꯗꯨꯒ ꯃꯣꯏ ꯃꯃꯥꯡꯗ ꯁꯤ ꯀꯛꯑꯁꯤ ꯈꯣꯠꯂꯁꯤꯅ ꯇꯧꯔꯒ ꯌꯦꯡꯒꯗꯣꯏꯅꯤ ꯑꯗꯣ ꯔꯤꯌꯦꯛꯁꯟ ꯑꯝꯇ ꯂꯥꯛꯇꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯔꯤꯌꯦꯛꯁꯟ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯂꯥꯛꯇ꯭ꯔꯒꯅ ꯊꯥꯒꯠꯂꯔꯣꯏ ꯂꯥꯛꯑꯒꯅ ꯊꯥꯒꯠꯂꯅꯤ ꯃꯣꯏ ꯑꯁꯥꯎꯕꯗꯨꯅꯦꯕ ꯌꯦꯡꯅꯤꯡꯕꯁꯦ ꯑꯗꯣ ꯀꯩꯝꯇ ꯊꯛꯑꯣ ꯒꯥꯏ ꯍꯥꯏꯔꯗꯤ ꯇꯣꯛꯑꯦ ꯄ꯭ꯔꯦꯡ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯪꯉꯣꯟꯗ ꯄꯤꯗꯣꯏꯅ ꯀꯅꯥ ꯄꯤꯗꯣꯏꯅꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯅꯤꯄꯥꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯌꯨ ꯊꯛꯄꯗꯣ ꯑꯗꯨꯅ ꯑꯩ ꯄꯥꯝꯃꯤꯁꯦ ꯈꯨꯠꯁꯣꯛꯄꯗꯣ ꯑꯝꯇ ꯌꯦꯡꯉꯦ ꯊꯥꯡ ꯄꯥꯏ ꯁꯥꯟꯅꯔꯨꯕꯗꯩ ꯈꯨꯠ ꯁꯣꯛꯇꯅ ꯊꯥꯡ ꯄꯥꯏ ꯁꯥꯟꯅꯔꯨꯕꯗꯩ ꯊꯥꯡ ꯐꯦꯡꯕꯅ ꯂꯩꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯕ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯕ ꯊꯥꯡ ꯂꯩꯅꯤꯡꯉꯒꯗꯤ ꯈꯥꯡꯉꯦꯝꯕꯝ ꯅꯥꯎꯕꯗꯩ ꯂꯩꯕ ꯌꯥꯅꯤ ꯅꯪꯒꯤ ꯑꯦꯗ꯭ꯔꯦꯁꯇꯣ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯊꯥꯡ ꯐꯦꯡꯕꯒꯤ ꯅꯪꯅ ꯐꯦꯡꯕ ꯊꯥꯡ ꯄꯥꯏꯕꯗꯩ ꯈꯨꯠ ꯁꯣꯛꯑꯦ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯨꯔꯦꯗꯅ ꯅꯪꯒꯤ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯊꯥꯡꯗꯣ ꯂꯨꯄꯥ ꯀꯌꯥꯅꯣ ꯍꯩꯖꯔꯥꯡ ꯍꯤꯡꯖ꯭ꯔꯥꯡꯗ꯭ꯔꯣ ꯂꯨꯄꯥ 150ꯒꯤ ꯍꯤꯡꯖ꯭ꯔꯥꯡ ꯌꯦꯟ ꯑꯂꯨ ꯀꯩꯀꯥ ꯍꯥꯞꯈ꯭ꯔꯦ ꯑꯗꯒꯤ ꯑꯣꯛꯁꯦ ꯀꯩ ꯀꯟꯗꯤꯁꯟꯗ ꯂꯩ ꯑꯣꯛꯂꯣ ꯑꯣꯛꯁꯦ ꯃꯌꯥ ꯌꯧꯁꯜꯂꯛꯑꯦ ꯑꯣꯛꯀꯅꯤ ꯀꯩꯅꯣ ꯐꯖꯔꯦ ꯃꯌꯥ ꯌꯧꯁꯜꯂꯦ ꯍꯧꯖꯤꯛ ꯄꯨꯡꯈꯥꯏ ꯑꯃ ꯀꯩ ꯂꯩꯔꯗꯤ ꯌꯥꯔꯅꯤ ꯆꯥꯕ ꯁꯣꯝꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯀꯟꯅ ꯇꯧꯔꯤ ꯑꯉꯥꯡ ꯑꯃ ꯈꯨꯠ ꯍꯥꯝꯅꯕ ꯏꯁꯤꯡꯒꯤ ꯍꯩꯕꯝ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯔꯝꯃꯤ ꯁꯤꯗ ꯇꯃꯣꯆꯥꯅ ꯊꯨꯝꯗꯤ ꯔꯥꯎꯟ ꯑꯃ ꯊꯥꯗꯣꯏꯅꯤ ꯇꯃꯣꯆꯥꯒꯤ ꯀꯣꯛꯅꯤ ꯍꯧꯖꯤꯛ ꯌꯥꯝ ꯐꯕ ꯁꯤ ꯆꯧꯀ꯭ꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯊꯛꯅꯕꯅ ꯍꯧꯖꯤꯛ ꯂꯧ ꯆꯠꯈꯤꯗꯣꯔꯦ ꯌꯦꯟ ꯊꯣꯡꯕꯗꯤ ꯂꯣꯏꯔꯦ ꯃꯍꯤ ꯈꯤꯇꯪ ꯀꯪꯍꯜꯂ ꯌꯥꯔꯅꯤ ꯃꯆꯨꯁꯦ ꯂꯩꯖꯔꯦ ꯑꯗꯨꯗꯒꯤ ꯑꯣꯛꯁꯨ ꯇꯪꯈꯥꯏ ꯆꯠꯂꯦ ꯑꯂꯨ ꯀꯩꯀꯥ ꯂꯣꯏ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯩꯈꯣই ꯄꯨꯂꯞ ꯁꯨꯔꯦ ꯍꯧꯖꯤꯛ ꯕꯦꯛ ꯐ꯭ꯂꯤꯞ ꯇꯧ ꯇꯧ ꯐꯥꯒꯤ ꯇꯧ ꯁꯣꯛꯑꯒ ꯑꯗꯨꯗ ꯅꯥꯈꯣꯡꯗ ꯄꯨꯊꯖꯒꯤꯅꯤ ꯆꯤꯡꯃꯥꯡ ꯑꯗꯨ ꯀꯩꯅꯣ ꯇꯧꯗꯦ ꯃꯈꯥꯗꯣ ꯁꯤ ꯃꯐꯝꯁꯤꯗ ꯑꯉꯥꯡ ꯀꯩꯀꯥ ꯄꯨꯔꯛꯑꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕ ꯃꯌꯥꯝ ꯂꯩ ꯁꯤꯗ ꯃꯈꯟ ꯑꯗꯨꯅ ꯍꯦꯟꯖꯥꯡ ꯀꯩꯀꯥ ꯊꯣꯡꯉꯤꯉꯩꯗ ꯃꯣꯏ ꯃꯌꯥꯝ ꯁꯥꯟꯅꯍꯟꯈ꯭ꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯕ ꯌꯥꯔꯅꯤ ꯌꯥꯝ ꯐꯖꯩ ꯃꯐꯝꯁꯦ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯩ ꯄꯨꯈ꯭ꯔꯤꯁꯨ ꯂꯩ ꯁꯣꯝꯗ ꯑꯗꯣ ꯈꯥꯗꯤ ꯈꯥꯖꯤꯜꯂꯦ ꯑꯗꯣ ꯁꯣꯝꯗ ꯆꯠꯂꯒꯗꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕ ꯐꯩ ꯁꯦꯟꯅꯕ ꯃꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯗꯨꯁꯨ ꯑꯉꯥꯡ ꯁꯥꯟꯅꯔꯤ ꯀꯤꯔꯦ ꯑꯉꯥꯡ ꯀꯤꯔꯦ ngasi di noi saw ya di pun pun này ngasi di ninggalin na ang fakta मैं खुद ही बताऊंगा कुंबली तुम्हें
ꯕ꯭ꯂꯣꯛꯇ ꯍꯥꯞꯄꯗꯤ ꯃꯤꯅ ꯀꯩꯅꯣ ꯇꯧꯔꯛꯑꯗꯤ ꯇꯧꯍꯜꯂꯨꯅꯤ ꯌꯨꯝꯗ ꯐꯦꯃꯤꯂꯤ ꯄꯨꯟꯕꯩꯅꯦ ꯍꯥꯏꯕꯗꯤ ꯀꯥꯏꯗꯦ ꯍꯩꯔꯣ ꯌꯥꯔꯦ ꯌꯥꯝ ꯇꯧꯖꯖꯔꯨꯅꯤ ꯕ꯭ꯂꯣꯛꯇ ꯍꯥꯞꯄꯗꯤ ꯀꯩꯁꯨ ꯈꯜꯂꯣꯏꯗꯕꯅꯤꯅ ꯕ꯭ꯂꯣꯛꯇ ꯍꯥꯞꯄꯗꯤ ꯃꯤꯅ ꯀꯩꯅꯣ ꯇꯧꯔꯛꯑꯗꯤ ꯌꯨꯝꯗ ꯐꯦꯃꯤꯂꯤ ꯄꯨꯟꯕꯩꯅꯦ ꯍꯥꯏꯔꯒ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯀꯝꯆꯥ ꯅꯠꯇ꯭ꯔꯅꯦ ꯍꯩꯔꯣ ꯌꯥꯔꯦ ꯍꯩꯔꯣ ꯌꯥꯝ ꯇꯧꯖꯖꯔꯨꯅꯤ ꯑꯁꯤꯕꯨ ꯆꯪꯗ꯭ꯔꯦ ꯂꯥꯎꯏꯗ ꯂꯧꯕ Mani. Bây giờ bị xào cái sắc này, xào cái thuốc này mà xử lý. Sắc đó. Nó thì xào rồi này. Đây. Mà xào cái gì thì qua ngang được anh em video em một thật thôi ngang cái đây. Thum brak. Cái đâu vậy? Cái đâu đâu? Cái gì? Cái gì? Cái đâu? Cái hay nổ. Sangan nih, sangan nih, sangan nih sao tôi đã chịu cái lực à? Chịu cái tôi mà tôi si xem em sangan nih cô, asing mà đi, asing mà được tin. Masu sih dah demi yang, yang tiket nak ni asing mà thôi. Eh, aku di video tu udah khang mana? Khắc tên là khang mana tu? Ông sang ye, no aga, jika suka lama no ông sang ye. Sida pamam mana ya? Awak dah soki wan. Success vậy đấy, prank success vậy đấy. Jadi sakto. Wah kayak ngam nè mà thà cái xà đó thôi đi. Nâng asing mình thà dây rồi. Uất đi lì đấy chứ. Sáng ngang thì cái này kia. Rất gì? Ngân say. Sau đi đi. Coi vào vì không có là thuốc thì đấy. Mấy sạch rồi. Mà thà cái đi xả cái. Mà thà cái sai à? Cô cà phê cái gì đó. Oh, ini asing maman bro. Nanti, sunan nanti. Kamai, ada Spa. Kangi magi, kayak tau kadam ni, spark thok kadam ni, spark ka kadam ni, sparkling itu. Aduh, makum do dari le toko suai orang, par sang do pada. Maning dah ye le kadai kum moya lah. Aduh, kamai kangi ba. Noi hana le makum hang do. Nanti itu kamai kangi no, lain tahu ya, asing ba. Bari dah thak ya, koi mana sih kau ngah ngak tu, koi tak sedar. Aduh sida. Dum thai. Matha sa thok đi rồi đi. Jadi sakto. Matha. Noi nghĩ manja ra cho nó này thok đi rồi. Ngồi video đấy ngồi thôi khang ngan sakto. Koi na sigi mathel na ok. Adagi salad leire. Si singju, yen, adagi singna ngak, han singi ngak khongwa adagi samfut, diromba wali.
ꯑꯣꯛꯀ ꯌꯦꯟꯒꯁꯤꯅ ꯑꯩꯈꯣꯏ ꯆꯦ ꯅꯥꯎꯕꯤꯅ ꯃꯥꯒꯤ ꯇ꯭ꯔꯤꯠꯅꯤ ꯉꯥꯁꯨ ꯑꯃ ꯆꯤꯊꯔꯝꯕꯒꯤ ꯉꯥꯁꯨ ꯆꯦ ꯅꯥꯎꯕꯤꯒꯤ ꯇ꯭ꯔꯤꯠꯅꯤ ꯃꯔꯝ ꯀꯩꯒꯤ ꯇ꯭ꯔꯤꯠ ꯇꯧꯔꯤꯅꯣꯗꯗꯤ ꯈꯪꯉꯛꯑꯅꯤ ꯃꯌꯥꯝ ꯕ꯭ꯂꯣꯛ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯑꯗꯨꯝ ꯈꯪꯉꯛꯑꯅꯤ ꯍꯧꯖꯤꯛ ꯁꯤꯅ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯆꯥꯔꯝꯗꯥꯏꯗ ꯂꯥꯏꯒꯤꯁꯨ ꯈꯔ ꯀꯠꯊꯣꯛꯑꯦ ꯉꯥꯅꯦ ꯏꯔꯣꯝꯕꯅꯦ ꯆꯝꯐꯨꯠꯅꯦ ꯑꯗꯨꯗꯒꯤ ꯁꯂꯥꯠ ꯈꯔꯒ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯡꯛꯇꯣ ꯃꯌꯥꯝ ꯌꯨꯝꯗꯒꯤꯗꯤ ꯈꯤꯇꯪ ꯁꯥꯡꯅ ꯅꯝꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯈꯔ ꯄ꯭ꯂꯥꯟ ꯇꯧꯔ ꯂꯥꯛꯄꯅꯦꯕ ꯍꯥꯏꯗꯤ ꯑꯆꯥꯄꯣꯠ ꯑꯗꯩ ꯁꯤꯡꯖꯨ ꯌꯥꯎꯕꯗꯣ ꯈꯤꯜꯂꯒ ꯍꯦꯛꯇ ꯃꯥꯜꯍꯜꯂꯒꯦ ꯉꯥꯎꯔꯒ ꯁꯥꯔꯒꯦ ꯀꯥꯏꯅ ꯇꯧꯔ ꯈꯜꯂ ꯂꯥꯛꯄꯅꯦ ꯑꯗꯣ ꯍꯦꯛ ꯍꯧꯕꯒ ꯑꯩꯈꯣꯏ ꯕꯥꯗꯣ ꯄꯨꯛ ꯍꯧꯒꯠꯂꯒ ꯁꯥꯎꯔ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯕꯥꯗꯤ ꯈꯔꯁꯨ ꯋꯥꯈꯜ ꯈꯔ ꯈꯟꯖꯟꯒꯜꯂꯦꯕ ꯑꯗꯨꯒ ꯍꯞꯇꯥ 2-3ꯃꯨꯛꯀꯤ ꯃꯃꯥꯡꯗꯁꯨ ꯃꯁꯥ ꯉꯝꯗꯦ ꯈꯣꯠꯇꯦꯅ ꯇꯧꯕꯗꯨꯗ ꯋꯥꯈꯜꯁꯤꯗ ꯄꯥꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯁꯥꯡꯅ ꯇꯧꯒꯦꯅ ꯈꯜꯂꯝꯕꯅꯦꯕ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯨꯗ ꯎꯕꯤꯔꯝꯅꯤꯕ ꯍꯥꯏꯗꯤ ꯃꯀꯣꯛꯀ ꯍꯣꯠꯂꯒ ꯃꯊꯥꯒ ꯁꯥꯒꯠꯂꯛꯇꯅ ꯇꯧꯏꯗꯣ ꯑꯗꯨꯅ ꯃꯥꯗꯤ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯟꯒꯜꯂꯦꯕ ꯑꯗꯨꯅ ꯇꯧꯕꯅꯦꯕ ꯃꯁా ꯉꯝꯗꯦ ꯈꯣꯠꯇꯦꯅ ꯇꯧꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯒꯁꯦ ꯁꯥꯎꯍꯜꯂꯒ ꯍꯦꯛꯇ ꯉꯁꯤ ꯅꯨꯃꯤꯠꯇꯨꯗ ꯍꯦꯛꯇ ꯁꯦꯝꯃꯒꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯜꯂ ꯂꯥꯛꯄꯅꯦ ꯑꯗꯨꯃꯛꯇꯤ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯇꯦꯛꯇꯨꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅ ꯈꯜꯂꯦ ꯄꯤꯛꯅꯤꯛ ꯂꯣꯏꯔꯦ ꯌꯦꯟꯁꯥꯡ ꯍꯩꯗꯣꯛꯈ꯭ꯔꯦ ꯉꯁꯥꯏ ꯑꯃꯗꯣ ꯄꯥꯏꯔꯨꯕꯩ ꯑꯣꯏꯖꯥꯠꯂ ꯈꯨꯠꯅ ꯉꯁꯥꯏꯒꯤ ꯆꯉꯥꯡꯗꯣ ꯉꯁꯥꯏ ꯆꯉꯥꯡ ꯑꯗꯨꯒꯤ ꯔꯤꯑꯦꯛꯁꯟꯅꯤꯁꯦ ꯉꯁꯥꯏ ꯆꯉꯥꯡꯗꯨꯒꯤ ꯔꯤꯑꯦꯛꯁꯟꯗꯣ ꯃꯤꯝꯗ ꯌꯥꯎꯗꯧ ꯃꯥꯜꯂꯦꯕ ꯑꯃ ꯆꯥꯔꯝꯗꯥꯏꯗ ꯄꯨꯂꯞ ꯍꯩꯗꯣꯛꯈꯤꯕꯗꯣ ꯅꯨꯡꯄꯥꯛ ꯃꯊꯛꯇꯒꯤ ꯏꯟꯖꯥꯡ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝꯅꯤ ꯃꯁꯥꯗ ꯌꯦꯡꯖꯔꯒ ꯅꯣꯛꯁꯟꯖꯩꯅꯤ ꯏꯁꯩꯁꯤꯒ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯍꯩꯔꯦ ꯌꯥꯝ ꯍꯩꯔꯦ ꯆꯥꯛꯆꯥ ꯇꯣꯂꯛꯄꯒꯤ ꯀꯣꯝꯂꯥ ꯀꯩꯀꯥ ꯆꯥꯔꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯤ ꯐꯣꯇꯣ ꯀꯩꯀꯥ ꯂꯣꯏ ꯅꯝꯃꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯝꯕ ꯂꯣꯏꯔꯒ ꯁꯣꯝꯗ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯁꯤꯁꯦ ꯃꯤꯍꯨꯟ ꯁꯨꯗꯦ ꯍꯥꯏꯗꯤ ꯏꯁꯤꯡ ꯆꯠꯄꯅꯤꯅ ꯈꯤꯇꯪ ꯍꯥꯏꯌꯦꯕ ꯁꯣꯝꯗ ꯄꯣꯁ ꯋꯦꯗꯤꯡꯒꯤ ꯐꯣꯇꯣ ꯅꯝꯅꯔꯤ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯍꯧꯔꯛꯄꯗ ꯃꯌꯥꯝ ꯑꯩꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯕ ꯍꯠ ꯅꯨꯡ ꯎꯠꯀꯦ ꯈꯣꯠꯀꯦꯅ ꯍꯥꯏꯕꯗꯣ ꯑꯩ ꯎꯠꯆꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯆꯥꯛꯆꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯤ ꯗꯦꯠ ꯇꯧꯕ ꯂꯥꯛꯄ ꯑꯗꯩ ꯀꯄꯜ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯃꯤꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤꯗ ꯁꯣꯛꯀꯅꯤꯅ ꯑꯩ ꯅꯝꯖꯗ꯭ꯔꯦ ꯑꯗꯨꯒ ꯑꯁꯣꯝ ꯁꯥꯏꯠꯇ ꯎꯏꯁꯤꯁꯨ ꯗꯦꯠ ꯇꯧꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯅꯝꯃꯨꯗ꯭ꯔꯦ ꯁꯣꯝꯁꯨ ꯑꯗꯨꯅ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯆꯠꯂꯀꯥꯟꯗ ꯑꯣꯏꯅ ꯃꯌꯥꯝꯗ ꯑꯣꯏꯅ ꯁꯤꯌꯔ ꯇꯧꯖꯔꯛꯑꯒꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯑꯣꯏꯅꯗꯤ ꯅꯝꯗ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯒ ꯉꯁꯤꯒꯤ ꯄꯤꯛꯅꯤꯛꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯀꯨꯏꯔ ꯃꯇꯨꯡꯗ ꯆꯠꯄ ꯑꯗꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯁꯨꯃꯥꯏꯅ ꯐꯦꯃꯤꯂꯤ ꯄꯨꯟꯕꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤꯗꯤ ꯃꯥꯏ ꯃꯊꯧ ꯂꯣꯏꯅꯃꯛ ꯆꯠꯅꯈꯤꯗꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯁꯤda ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯧꯅ ꯌꯦꯡꯕꯤꯕ ꯚ꯭ꯌꯨꯋꯔ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯦꯅ ꯍꯥꯏꯃꯟꯗꯅ ꯑꯩ ꯃꯪꯗꯐꯥꯎ ꯃꯉꯥꯛꯅꯗꯧꯔꯦ ꯍꯥꯏꯗꯤ ꯁꯨꯡꯊꯥ ꯊꯥꯒꯠꯄ ꯉꯝꯗꯕꯅꯤꯅ ꯑꯗꯣ ꯍꯟꯗꯛ ꯊꯥꯁꯤꯗꯤ ꯑꯩ ꯈꯤꯇꯪ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯀꯣꯃꯦꯟ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯕ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ